Mashamakki Nupabu Koinaba Nupaga Loutunaraga Mihat Thina Hatkhkre. Uttar Pradesh ki Miru district da laiba imung amada Mashamakki hek Nupabu Koinaba Nupaga Loutunaraga Mihat Thina Hatkhkre Hairi. Thaudo asida laikhidraba nupa adugi mamingna Saurabh Rajput chahi 18 ni Hairi. Mahak asi ex merchant navy officer amasuni Hairi. Thaudo asida chenariba mahaki nupi gi ming Muskan chahi 18 amadi mahaki nupi gi koinariba nupa adugi mamingna Sahil chahi 19 ni su Hairi. Paugi source aman haikibada laikhidraba Saurabh Rajput haukiba February tang 19 da mahaki nupi gi birthday nangnaba London dagi thoklokibaga loinana haukiba March ki tang 3 dagi Brahmapuri Indranagar phase 2 dagi mafam khangdana thiba khangkidabani haina supalli Saurabh ki mamana phongdorakpagi matung ina thaudo asi mahaki chahi 6 ta ngairibi masunupi thaudok sida laikhidraba Saurabh amade January ba mahaki nupi Muskan ani gi machana uramgani Hairi. Paugi likun amagi matung ina laikhidraba Saurabh ki machanupina yumlonaba singda tamlakpada mahaki mapadu drum manungda hapchillaga thamhore haina Saurabh ki mamana reporter singda phongdorki Hairi. Thaudo aduda chenariba Muskan amade Sahil police na faraba matungda haukiba March ki tang 19 da numit 13 ni judicial custody da thajinkhre Hairi.